Irang asina maram oiraga yamna hena sensitive oiba mafamsingda posting tariba Nagagi government employees sing temporary relocate tawnaba amadi alternative deployment gi thorang sing paikhatpiu haina Chandel Naga People's Organization Cnpo na mari leinaba singda taksilakli Cnpo na thadurakpa cherol amana hai hauzik oirakliba fibam masida Kuki singna namna Taba Tengnaupal More Molcham Kangpokpe amadi Churachandpur yauna tongan ba mafam singda deploy tawriba Nagagi government employees sing asi khudong thiningai oire mamang da su irang asina maram oiraga lengaki employee kaya khudong thiba nangkhiba laikhrabane khulai paiba security personnel fauba khudong thiningai oiraklaba matam asida khulai paida ba lengaki employee sing asi nathai duna thamba chumloi maramaduna pamdaba thodok sing thok tringaida lengak amasung mari leinaba singna lokhatfam thokpa action khudingmak matam chana lokhatpiu haina cherol asina makhatana appeal torakli